TOMTV की KEITHELGI MAPAO yengbiriba mamal yamla viewers pumnamakpu adongi anchor oina marina chanuna taramnok chabagaloina ikai khumnabu uchari ngasidi aikhoigi KEITHELGI MAPAO gi khoigi mathela ma oina hojik aikhoina awaba mayok nariba khoigi petrol amadi diesel gi mamal se aduki matik hengat khibana maram oidona aikhoida chathok chasin chana thakna pochai dus mamal hengalapa aikhoida khudam khoigi hiram khuding makta awaba mayam ama khoi mayok nari masi matangda aikhoi olpam na changaga ol खोगी थाव की ममल से क्या कमायना लरिबनो हाइबदो अखोय मयाम पुन्ना मिटिंग तामिना से पुन्ना खंगमिनासी हौजिक अखोयना लरिबा असि मयामना थोइदोक हेंदोकना खंगनरबा PCTC गे ओलपमदनी अखोय मफम अस्ते लेजरे अखोय TOMTV की टीम मफम अस्ते अखोय चंगदुना थाव की ममल से अखोय मयाम पुन्ना खंगमिनासी मसि खंगमिना ड्रिंगाई गे मांगोइनाना गैस के न्यूज़ अमखक थमजगे काका अखोय से अखोय TOMTV की KEITHELGI MAPAO दा मता लाक्साबने काका अखोय थाव से हुजिक ममल क्या कमाई तो थाव से खंगदे ममन जे लिटर हान चहुंगी चनी गे तुम हमने जो ज्ञान तादी थाव ममल से हुजिक अखोय हेंगलक पसे करी करी खुदों चादबा कमाई कई असी खंगदे नोम थोक थोक मतम दुगे अखोय जो हेन दम लौरे ममन तांगमनिना अतोपदगी आई तौब करबादुदगी दम थाव की ममल से हंदरकदो हाइ हंदरकनी हाइबगी थाजबा लेब्रा मस्तेगे हेंगलकदबा मानब्रा कई तमंगमदेव सरकारगी कैनोनिना मोइना मु हंदरगना अखोजु पोट ममन का होंगदे हेंगलगना दम चथोक चसिन कमाई तौगे थाव ममल तांगनी मीसिंगे थबक से अनमना हाइदी थाव तांगमनी चथोकनबगी पोचे खरा वाटप्रा हाइदी काकादी कमाई तौगे हाइदी थाव तांगमनीना अखोय चथोक चसिन तौबसे खितंग भेरा काबनीना अखोयदी चत्तबा यादेबा अखोयगी थबकसिगा चप्पा मतमदा अखोयने एक्स्ट्रा अदुम लौरे थाव ममन तांगने पैसा अदुम पियोन हाना लुपा यंखै लोमदु लुपा 100 पिरो थाव ममन तांगमनी अदुम लौरे अदुमायना याम नुंगाइसे काका होरि गताय सनाजबसे काका हुजिक सिबु थाव की ममल से कमाई तौरिगे अखोय डीजल थाव की ममन दी तांगे ग्यामेन तादे जी अखोय सि पेट्रोल निको हुजिक सि पेट्रोल नि सा थाव जी कमाई तौरिगे दी पैसेंजर पुबनीना हाइबदी मिंगोंदा खितंग कदो अदुम कनो तौबियो का थाव जे तांगमीना बरा जे अखोयना खितंग चावना हाय अदो पिनिंगदमना यामने अदो मीसु तोंबिदे थिंगाइना खंगे तौरी जे ग्यामेन तादे सिना कई हाइदी फैमिली दा दुम अवाबा म्याम लेरंगनी कई हक्थेंगदब खितंग अदुदी याम लैरेदा युमगी फैमिली दे हन्ने अदगी इचा मरी मंगा मने कोई तरुक तरेने चारिसे गाड़ी जे थौरगा अदो खंगदे करे हाइदे याम नुंगाइजे काका होरि गताय सनाजबसे से क्या दा कोई की थाव ममल से क्या कमाई ले जिक ममन काइनो 95 दले कोई थाव ममल से हंदा कोई की तांखल लेबो पोचे हुजिक से खितंग हंदरकदबोगी ममी उब्रा नत्रगा दुम हाइदी ममल से स्तेगी तांखलक्तुरा हंदरक्तुरा कई कमाई खांगदे ओदुदे नो हंदर करते अदो मी से हानदे थाव होगिङाय दुम आइबदी चथोक चसिन जे थाव दुम हाला कोई की गाड़ी जे दुम पुंगथौ थौना बै मोंग जे हुजिक ते थाव जे तांगबनिना आइबदी थाव हानबा लाकपा से खितंग कनो ओइब्रा मी से खरा कोमे होजिक दे लाकपा थाव हदि मी पम सिदा मी खरा कोमेबको कोमेबा अदि नोंगमदा अखोय हाना लिटर क्या मुक चटलमगा हुजिकना क्या कमाइना अदम का लिसिंग हानादे लिसिंग 10 मंगा गुमा चलेबा को हुजि लिसिंग 10 गुंबा याम नुंगाइजै होरि सनाजबसे याम थागतचरी काकाई मिंगा लेफम अमदा हाइबियो आइगे मिंगा दामोन लेफम न चरंगपा अखोय थाव ममल जे हुजिक हेंगलकपसे ससोक ससिन जे कमाइ तौरिगे थाव मन हेंगलपे खम तो कोई प्रॉब्लम दे वरे थाव जे नोमो सुम हेंगले अदो कोई सी मता करी हाइगदो हाइबो खंद हाइबदी अखोय ड्यूटी दि चतबा यादे अदु थाव ममल दि हेंगले अदु अखोय तोलो पैसा हेंगलकपदि नतेबा अदो दिया सेमुने थाव की ममन नोमो हेंगले ड्यूटी दि नोमो की चत यादबदिना अबदल चरपदो मसिदा कई हाइबि निंगबा लेगे हाइबदी सी मता सिगी मता दि दम कयानी अखोय ममदि तानी मुदा अखोय दि कनो ngमदमनिना अखोयना साइ ड्यूटी दि चत यादबना तांग ना जे फुटी चतै आइगी मिंग रुस्तम लाइफम से नोंपोक से माइदगिनी कोई पैसेंजर पूरी निको पैसेंजर कमाइन तौरिगे हुजिक से पैसेंजर गाड़ी से मखोय ममल हेंगले ना हाइ कोई भाड़ा से
ꯄꯥꯔꯥ ꯍꯦꯟꯒꯠꯄ ꯍꯥꯏꯁꯦ ꯍꯣꯏ ꯈꯔꯗꯤ ꯍꯦꯟꯒꯠꯂꯦ ꯑꯗꯨꯝ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯄꯅꯤꯅ ꯃꯗꯒꯤ ꯃꯤ ꯇꯣꯡꯅꯕ ꯋꯥꯠꯄ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ? ꯃꯤ ꯇꯣꯡꯅꯕꯁꯦ ꯍꯥꯟꯅꯒꯗꯤ ꯋꯥꯠꯂꯦ ꯍꯧꯖꯤꯛ ꯈꯔ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯕꯅꯤꯅ ꯑꯥ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯇꯧꯔꯤꯀꯣ ꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯇꯧꯋꯤꯗ ꯍꯥꯏꯗꯤ ꯃꯤ ꯊꯣꯛꯄ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯐꯖꯅ ꯊꯧꯕ ꯉꯝꯗꯦꯕ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯗꯣꯏꯅꯣ? ꯑꯩꯁꯦ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯩꯅꯦꯕꯀꯣ ꯔꯥꯖꯇ ꯊꯕꯛ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯥꯎꯁꯤꯁꯨ ꯍꯦꯟꯒꯠꯂꯦ ꯊꯥꯎ ꯃꯃꯜꯁꯦ ꯍꯦꯟꯒꯠꯂꯦ ꯑꯗꯨ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯉꯝꯅꯕ ꯇꯧꯋꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯆꯠꯇꯕꯗꯤ ꯌꯥꯗꯕꯀꯣ ꯃꯁꯤꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ? ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗ ꯌꯥꯝꯅꯗꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯈꯔ ꯆꯥꯖꯔꯒ ꯊꯧꯔꯤꯕ ꯑꯩꯈꯣꯏ ꯋꯥꯏꯁꯤꯅꯗꯤ ꯇꯣꯂꯣꯞ ꯆꯥꯗꯕ ꯒꯥꯔꯤ ꯊꯧꯖꯕ ꯃꯤꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯕꯔꯗꯟ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯝꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯗꯗꯥ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯃꯌꯨꯝꯅ ꯀꯥꯏꯗꯩ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯍꯥꯟꯕꯤꯕ꯭ꯔꯥ? ꯍꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯒꯥꯔꯤ ꯊꯥꯎ ꯐꯕ ꯐꯠꯇꯕ ꯀꯥꯏꯅ ꯂꯩꯗꯅ ꯁꯤ ꯃꯐꯝꯁꯤꯒꯤꯗꯤ ꯑꯗꯨꯝ ꯐꯩ ꯑꯗꯨꯝ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯍꯥꯜꯂꯦ ꯑꯅꯝꯕꯅ ꯁꯤꯗꯩ ꯊꯣꯛꯂꯛꯄꯗꯨ ꯃꯐꯝꯗꯨ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯍꯥꯜꯂꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯥꯎ ꯃꯃꯜꯁꯦ ꯍꯦꯟꯒꯠꯄꯅꯤꯅꯀꯣ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯗꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯌꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯩꯒꯤꯅꯣꯗ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯄꯁꯤꯗꯤ ꯑꯩꯈꯣꯏꯗꯗꯤ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯍꯪꯒꯟꯗ ꯒꯥꯔꯤ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯄꯗꯤ ꯄꯥꯝꯗꯕꯅꯤꯅ ꯈꯪꯗꯦ ꯁꯔꯀꯥꯔꯒꯤ ꯀꯩꯗꯒꯤ ꯈꯔ ꯌꯦꯡ ꯇꯥꯔꯦ ꯈꯪꯗ꯭ꯔꯦ ꯑꯇꯩꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯒꯦ? ꯑꯇꯩꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯩ ꯅꯦꯅꯦ ꯑꯃ ꯊꯦꯡꯅꯔꯦ ꯅꯦꯅꯦꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯅꯦꯅꯦ ꯃꯤꯡꯒꯤ ꯂꯩꯐꯝꯗ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯀꯩꯅꯣꯒꯤ ꯁꯒꯣꯜꯕꯟꯗꯒꯤ ꯃꯤꯡ ꯃꯤꯡꯅ ꯑꯥꯔ ꯀꯦ ꯁꯨꯖꯥꯇꯥ ꯑꯩꯈꯣꯏ ꯑꯁꯤꯗꯩꯗ ꯑꯗꯨꯝ ꯍꯥꯟꯕꯤꯕ꯭ꯔꯣ ꯊꯥꯎꯁꯦ? ꯑꯩ ꯑꯅꯝꯕꯅ ꯑꯗꯨꯝ ꯍꯥꯜꯂꯦ ꯊꯥꯎꯁꯦ ꯑꯗꯨꯝ ꯐꯕ꯭ꯔꯥ ꯁꯤꯗꯤ? ꯑꯗꯨꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯥꯎꯒꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄꯁꯤ ꯀꯩ ꯈꯟꯕꯤꯒꯦ? ꯑꯗꯨꯔꯣ ꯈꯪꯗꯦ ꯍꯣ ꯌꯥꯝ ꯋꯥꯔꯦ ꯆꯠꯇꯕꯗꯤ ꯌꯥꯗꯕꯀꯣ ꯑꯗꯨꯒ ꯊꯥꯎꯒꯤ ꯃꯃꯜꯗꯤ ꯍꯦꯟꯒꯠꯂꯛꯄ ꯈꯤꯇꯪ ꯑꯗꯨꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯗꯤ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯔꯁꯨ ꯁꯦꯠꯅ ꯆꯥꯅꯕ ꯑꯣꯏꯔꯁꯨ ꯂꯣꯏꯅꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯡꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯄꯩꯁꯥꯗꯗꯤ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯆꯥꯡꯗꯗꯤ ꯑꯗꯨꯝ ꯋꯥꯠꯂꯛꯄ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ? ꯈꯪꯗꯦ ꯉꯝꯅ ꯑꯗꯨꯝ ꯇꯧꯔꯦ ꯀꯩ ꯍꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯩꯔꯣꯡꯒꯤ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯏꯔꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯜꯄꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜꯄꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯃꯃꯜꯁꯦ ꯃꯌꯥꯝꯗ ꯍꯪꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦ ꯗꯗꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨ? ꯑꯩ ꯍꯩꯉꯥꯡꯗꯒꯤꯅꯦ ꯃꯤꯡꯅ ꯀꯔꯅꯖꯤꯠ ꯀꯧꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯊꯣꯛꯄꯤꯔꯛꯏꯔꯥ? ꯑꯥꯎ ꯑꯩ ꯊꯕꯛ ꯃꯤ ꯑꯃ ꯊꯤꯟꯕ ꯁꯨꯝ ꯊꯣꯛꯂꯛꯑꯝꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯃꯃꯜꯁꯦ ꯍꯦꯟꯒꯠꯂꯛꯄꯁꯤꯗꯩꯀꯣ ꯍꯥꯏꯗꯤ ꯗꯗꯥꯗ ꯁꯨꯝ ꯏꯃꯨꯡꯗ ꯀꯩꯗ ꯑꯣꯏꯔꯁꯨ ꯁꯨꯝ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯆꯥꯅꯤ ꯈꯛꯇ ꯍꯟꯕꯤꯌꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯥꯎꯒꯤ ꯃꯃꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕꯅꯤꯅ ꯀꯩ ꯍꯥꯏꯅꯗꯣꯏꯅꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯃꯤꯗꯗꯤ ꯑꯗꯨꯝ ꯋꯥꯅꯔꯦ ꯑꯗꯣ ꯁꯤ ꯀꯅꯥꯝꯇꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯅꯁꯨ ꯀꯔꯤꯝꯇ ꯃꯤꯠꯌꯦꯡ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅꯁꯨ ꯃꯤꯠꯌꯦꯡ ꯑꯃꯇꯪ ꯆꯪꯕꯤꯔꯒꯗꯤ ꯑꯐꯕ ꯑꯣꯏꯅꯤ ꯈꯜꯂꯤ ꯁꯣꯝꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ? ꯔꯞꯄꯥ ꯂꯩꯐꯝ ꯅꯝꯕꯣꯜ ꯆꯤꯡꯃꯥꯡꯗꯩ ꯊꯥꯎ ꯃꯃꯜꯁꯤ ꯀꯌꯥ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ? ꯊꯥꯎ ꯃꯃꯜꯁꯦ 94.98 ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯥꯎ ꯃꯃꯜꯁꯦ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯍꯧꯖꯤꯛꯁꯦ? ꯊꯥꯎ ꯃꯃꯜꯁꯦ ꯆꯠꯄꯁꯦ ꯀꯌꯥ ꯇꯜꯂꯕꯅꯤ ꯑꯩꯈꯣꯏꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯜꯂꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯀꯥꯏ ꯃꯤꯡ ꯂꯩꯐꯝ ꯑꯩ ꯂꯣꯛꯀꯤ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯊꯥꯎ ꯃꯃꯜꯁꯦ ꯈꯔ ꯍꯦꯟꯒꯠꯄ ꯃꯥꯜꯂꯦ? ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯄꯁꯦ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅꯁꯨ ꯍꯦꯟꯒꯠꯄ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯁꯦ ꯈꯔ ꯒꯚꯔꯟꯃꯦꯟꯠꯅ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯟꯊꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯣꯀꯣ ꯌꯦꯡꯕꯤꯕꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ?
ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯕꯅꯤꯅ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯇꯥꯡꯈꯠꯂꯦꯗꯅꯀꯣ ꯂꯣꯏꯅꯃꯛꯇ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯣꯏ ꯄꯨꯝꯅꯃꯛꯇ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯤꯆꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯔꯨꯍꯤꯇꯥ ꯀꯩ ꯂꯝꯗꯒꯤ ꯅꯥꯒꯥꯄꯥꯜꯗꯩ ꯊꯥꯎ ꯃꯃꯜꯁꯦ ꯍꯧꯖꯤꯛ ꯈꯔ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯆꯧꯕ ꯆꯠꯂꯝꯕꯁꯦ ꯊꯕꯛ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯆꯥꯗ ꯑꯣꯏꯅ ꯇꯥꯔꯛꯑꯦ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨ ꯊꯥꯎ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄꯁꯤꯗ ꯀꯔꯤ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯂꯩ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯑꯗꯨꯝ ꯃꯃꯜꯁꯦ ꯊꯥꯎ ꯃꯃꯜꯁꯦ ꯍꯧꯖꯤꯛ ꯈꯔ ꯍꯟꯊꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯅꯨꯡꯇꯤꯒꯤ ꯆꯠꯂꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯀꯀꯥꯏ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯔꯇꯟ ꯑꯆꯣꯝ ꯊꯥꯎ ꯃꯃꯜꯁꯦ ꯍꯧꯖꯤꯛ ꯀꯌꯥ ꯀꯃꯥꯏꯅ ꯂꯩꯔꯤ ꯑꯁ ꯃꯃꯜꯁꯦ ꯑꯩ ꯆꯞ ꯆꯥꯕꯤ ꯈꯪꯗꯦꯅꯦ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯔꯦꯀꯣ ꯌꯥꯏ ꯌꯥꯏ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯦ ꯀꯩ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯒꯦ ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯉꯥꯛꯇꯅꯤꯗ ꯈꯤꯇꯪ ꯍꯦꯟꯒꯠꯂꯁꯨ ꯌꯧꯔꯦ ꯃꯃꯜꯗꯨꯗꯤ ꯑꯗꯨ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯄꯨꯕ ꯑꯣꯏꯗꯣꯏꯔꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯒꯥꯔꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯑꯕꯅꯤꯅ ꯄꯣꯠ ꯆꯩꯁꯨ ꯑꯗꯨꯝ ꯇꯥꯡꯈꯠꯂꯛꯑꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯍꯦꯟꯒꯠꯂꯕꯅꯤꯅ ꯂꯣꯏ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯊꯣꯛꯑꯦ ꯑꯗꯨ ꯀꯀꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯩ ꯃꯃꯜ ꯍꯦꯟꯒꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦꯅ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯩ ꯀ꯭ꯋꯥꯏꯊꯦꯜꯗꯩ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯅꯦꯜꯁꯟ ꯁꯤꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯊꯥꯎꯒꯤ ꯃꯃꯜꯁꯦ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯤꯇꯪ ꯀꯩꯅꯣ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯀꯣ ꯅꯨꯡꯉꯥꯏꯇꯦ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯒ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯦꯕꯀꯣ ꯁꯤ ꯍꯟꯊꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕꯣꯠ ꯃꯌꯥꯗ ꯑꯃꯨꯛ ꯍꯟꯊꯔꯛꯀꯅꯤ ꯀꯥꯏ ꯃꯌꯥꯝꯅ ꯑꯦꯖꯨꯝ ꯇꯧꯅꯩꯀꯣ ꯚꯣꯠ ꯃꯌꯥꯒꯤ ꯚꯣꯠꯀꯤ ꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯕꯣꯠꯀꯤ ꯑꯣꯏꯔꯒ ꯑꯃꯨꯛ ꯁꯥꯟꯅꯗꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯥꯡꯈꯠꯂꯛꯏꯁꯦ ꯚꯣꯠ ꯃꯌꯥꯏꯒꯤ ꯑꯣꯏꯇꯥꯔꯦꯅꯦꯀꯣ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯩ ꯇꯥꯡꯈꯠꯂꯦꯕꯀꯣ ꯕꯣꯠ ꯃꯌꯥꯗ ꯃꯤꯅ ꯍꯔꯥꯎꯅꯕ ꯀꯩꯅꯣ ꯑꯃꯨꯛ ꯍꯟꯊꯗꯣꯏꯕ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯑꯥꯔ ꯀꯦ ꯕ꯭ꯔꯤꯁꯅ ꯁꯪꯒꯣꯝꯕꯜ ꯈꯅꯥꯝ ꯂꯩꯔꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯥꯎꯁꯦ ꯀꯌꯥ ꯄꯤꯔꯤꯒꯦ ꯃꯃꯜꯁꯦ ꯑꯩꯗꯤ ꯄꯨꯟꯅ ꯍꯥꯟꯕꯅꯤꯅ ꯈꯪꯗ꯭ꯔꯦꯅꯦ ꯊꯥꯎ ꯃꯃꯜꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯀꯀꯥꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯦ ꯀꯩ ꯍꯥꯏꯕꯤꯅꯤ ꯊꯥꯎ ꯍꯦꯟꯒꯠꯂꯛꯄꯁꯤ ꯃꯁꯤ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯒꯗꯤ ꯒꯥꯔꯤ ꯚꯔꯥ ꯍꯦꯟꯒꯠꯂꯤ ꯒꯥꯔꯤ ꯚꯔꯥ ꯍꯦꯟꯒꯠꯂꯗꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯅꯣꯡꯃꯒꯤ ꯇꯥꯡꯈꯠꯂꯛꯀꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯄꯁꯦ ꯃꯁꯤ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯦ ꯂꯣꯏꯅꯃꯛ ꯑꯀꯥꯏꯕ ꯄꯤꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯆꯥꯗ ꯊꯛꯇꯕꯗꯤ ꯌꯥꯗꯕ ꯄꯩꯁా ꯊꯣꯛꯄꯒꯤ ꯂꯝꯕꯤꯗꯤ ꯋꯥꯠꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅꯤ ꯁꯤꯖꯤꯟꯅꯗ ꯌꯥꯗꯕꯅꯤꯅꯀꯣ ꯊꯥꯎꯒꯤ ꯄꯩꯁꯥꯁꯦ ꯊꯤꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯀꯩꯅꯣ ꯑꯣꯏꯔꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯎ ꯃꯃꯜꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ 98.26 ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯎ ꯃꯃꯜꯁꯦ ꯈꯔ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯍꯧꯖꯤꯛ ꯊꯦꯡꯅꯕ ꯁꯨꯝ ꯈꯨꯗꯣꯡꯆꯥꯗꯕ ꯀꯩꯀꯩ ꯂꯩ ꯊꯥꯎꯁꯤ ꯃꯃꯜꯗꯤ ꯌꯥꯝ ꯍꯦꯟꯀꯠꯂꯦ ꯑꯗꯣ ꯈꯨꯗꯣꯡꯆꯥꯗꯕ ꯐꯖꯅꯗꯤ ꯐꯪꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯃꯜ ꯇꯥꯡꯈꯠꯄꯁꯤꯗ ꯄꯩꯁꯥꯁꯦ ꯇꯥꯡꯈꯠꯄꯁꯤꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯣꯛꯄꯒꯤ ꯀꯩꯅꯣꯗꯤ ꯋꯥꯠꯄꯀꯣ ꯑꯗꯨꯒ ꯊꯥꯎꯒꯤ ꯃꯃꯜꯗꯤ ꯍꯦꯟꯀꯠꯂꯛꯑꯦꯕ ꯆꯠꯇꯕꯗꯤ ꯌꯥꯗꯕ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯥꯎ ꯇꯥꯡꯕꯁꯤꯗ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯊꯥꯎꯁꯤ ꯇꯥꯡꯈꯠꯂꯕꯅꯤꯅ ꯇꯣꯂꯣꯞꯁꯨ ꯍꯦꯟꯀꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯅꯤꯡꯉꯤ ꯗꯗꯥ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯗ ꯍꯥꯏꯕꯤꯔꯝꯃꯨꯕ ꯆꯠꯇꯧꯔꯗꯤ ꯃꯥꯜꯂꯦ ꯉꯥꯏꯈꯣꯡꯗꯒꯤ ꯊꯣꯏꯊꯣꯏ ꯀꯧꯋꯦ ꯊꯥꯎꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤ ꯇꯣꯡꯕ ꯏꯋꯥꯠ ꯋꯥꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯋꯥꯠ ꯋꯥꯠꯂꯦ ꯑꯗꯨꯁꯨ ꯄꯦꯁꯦꯟꯖꯔꯁꯤꯡꯅꯁꯨꯀꯣ ꯋꯥꯁꯦ ꯉꯥꯡꯉꯦꯕ ꯑꯗꯨꯁꯨ ꯊꯥꯎꯒꯤ ꯚꯔꯥ ꯍꯦꯟꯒꯠꯄꯒꯤꯀꯣ ꯋꯥ ꯉꯥꯡꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯊꯥꯎꯗ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯔꯀꯥꯔꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯄꯦꯁꯦꯟꯖꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯂꯩꯅꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯂꯩꯗ ꯑꯗꯨꯒꯤ ꯄꯦꯁꯦꯟꯖꯔꯅꯁꯨ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯗꯁꯨ ꯍꯟꯊꯅ ꯈꯟꯕꯀꯣ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯩꯈꯣꯏ ꯊꯥꯎ ꯇꯥꯡꯈꯠꯄꯁꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯊꯥꯎ ꯇꯥꯡꯈꯠꯄꯒꯤ ꯃꯇꯥꯡꯁꯤꯗꯤ ꯈꯤꯇꯪ ꯇꯥꯊꯕꯤꯌꯣ ꯍꯥꯏꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯘꯥꯔꯤꯒꯤ ꯑꯣꯜꯐꯝ ꯑꯃꯗꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯊꯥꯎ ꯃꯃꯜ ꯀꯌꯥ ꯂꯩꯕꯅꯣꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯅꯦꯅꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯔꯟꯖꯤꯇꯥ ꯇꯈꯦꯜ ꯂꯩꯐꯝ ꯃꯌꯥꯏ ꯀꯣꯏꯕꯤ ꯊꯥꯎ ꯃꯃꯜꯁꯦ ꯀꯌꯥ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯊꯥꯎꯁꯦ 100 and ꯀꯌꯥꯅꯣ ꯑꯣ 99.28 ꯂꯩ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯊꯥꯎ ꯃꯃꯜꯁꯦ ꯍꯧꯖꯤꯛ ꯈꯔ ꯍꯦꯟꯒꯠꯂꯛꯄꯁꯦ ꯀꯔꯤ ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯤ ꯈꯤꯇꯪ ꯋꯥꯔꯦꯕꯨ
ꯊꯥꯎꯁꯦ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯌꯥꯎꯔꯛꯏꯗꯅꯀꯣ ꯑꯗ ꯉꯍꯥꯟꯈꯩꯗꯤ ꯂꯨꯄꯥ 500나 ꯊꯥ ꯃꯈꯥꯏꯃꯨꯛ ꯀꯣꯟꯅꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯟꯅꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯊꯥꯎ ꯃꯃꯜ ꯇꯥꯡꯕꯩꯁꯦ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯀꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯊꯥꯎ ꯃꯃꯜ ꯆꯞ ꯃꯥꯟꯅꯅ ꯍꯦꯟꯒꯠꯃꯤꯟꯅꯔꯛꯄꯅꯤꯗꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯒꯗꯤ ꯐꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯤꯅꯤꯡꯕ ꯀꯩ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯍꯟꯊꯕꯁꯤꯅꯗꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯑꯀꯣꯛꯄ ꯍꯥꯏꯁꯤꯀꯣ ꯒ꯭ꯌꯥꯁ ꯑꯣꯏꯒꯦꯔꯥ ꯄꯦꯇ꯭ꯔꯣꯜ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛꯇ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯁꯦ ꯍꯣꯡꯅ ꯄꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯉꯥꯏ ꯐꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯌꯥꯝꯅ ꯀꯔꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯣꯏꯅꯥꯝ ꯃꯔꯤꯅꯥ ꯆꯅꯨꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ